Senapati Hanbungda Kukisingna Naga ki gari ama Thugaikhre irang hena chawthorappa yabagi fibamda leire security force singna kupna yengsili hairi. Loktak project lambida pung 62 gi ban tawrugani Naga michamani butha sigi taragani panda Imphal dagi mayumda hankhibagi lambida kasom khul manakta nongmaina kaptuna hatkiba thodokpu yaningdaba fongdoktuna Loktak project lambi paringda pung 62 gi ban gi khongjang changsilagani haina Mary dangmaina lauthokre ngasi ningthau khonggi manung chaliba Loktak project ki akoibada leiba Naga Furuf ki mioi singna thodok asibu yaningdaba fongdoktuna sin ki ba khongjang da saruk yaraduna wafam asi mahangna fongdokhibani Mary dangmaina makhatan hai ngasi Loktak project ki akoibada leiriba Naga singna changsilagliba khongjang asi Naga People's Council NPC ki makhada changsin jabani khongjang asigi nunggi oiba wahan thokti haujik mai kai kaya dagi kuki taru singna lamdam asigi yellow furuf ki mioi singna landaba amadi ekhoibu maru fangna muthatna ba honaraga makhoi gi oiba separate administration ta na ba honariba makhoi masata gi oiba oijaba thiba wakhalon asina ngasi di iramda manipur asida micham kaya hatpi ba kaya sigi mathakta ikui kuiduna tronglaw bi da pigliba icha ani bu minungsi leitana hatok pikhibaga loina kasom khulda sulambi chachariba michambu nongmaina kaptuna hatpa lona yadaba thawong kaya ama kuki taru sing asina chathaduna lakli asiguma mihan mipun gi thawong singsi kuki lamhenba singna chatharaba sulenga ki maikai dagi action amata lokhatpa ude mara leiraba mioi sing asibu ngasi fawba faduna logi matungina chairak piba tawdri maram asina lamdam sida thokliba thoningdaba thodok wathok kaya asibu yaningdaba uttuna ngasi Loktak project lambi thingduna ban amadi office na chingba kaya thong hangandana ba khongjang changsilibani makhata na sumiyamna thodok sigi matangda lokholakpa ihau singda Loktak project ki Naga singna susaruk yagani haina fongdokhi safe camp ta laiba IDP ama police na fare ngarang numidang amasung ase ayu kilona banongai matung pungamaga makhairom tarakpada police control room dagi fangba police ki cherol amada kihen khanganba amasung violence thonaba wahai sing Facebook account ta fongdu I haiba charge ta kangpokpi gi modbung mamang laikai dagi lanjelaktuna lamboi khongnang khonggi relief camp ta leirakliba Lauriam Ajit Kumar Kunga Mapan Kauba IDP ama fare hairi Kangpokpi subdivision da matam kaktana curfew gi thingba thamle Kangpokpi district ki district magistrate na ngasi thokpa order amagi matung ina Kangpokpi subdivision gi revenue jurisdiction gi manung chenba mafam singda BNSS 2023 gi section 163 gi subsection 1 gi makhada mafam asida leiba mioi singna masagi mayum dagi ngasi numidang waram pung 6 dagi hauraduna makha taba order thoktriba fawba thorakpa yaroi hairi athingba si Kangpokpi amasung Senapati district ki SP singna S changobum Tighulen amasung yumthang nariba Kangpokpi subdivision gi manung chanba NS2 highway section gi akoibada thoaningdaba thodok sing thorakpa yai haina pirakba report ta yumfam oiraga curfew gi athingba si thambani hairi athingba sina High Court of Manipur gi jurisdiction akonba district judiciary gi court amasung tribunal gi thabak thoram sing law and order ngakliba lengaki agency sing amasung essential amasung emergency service sing dadi chatna roi hairi amaromda Imphal West Imphal East Thawal amasung Bisnupur gi oina hayeng ayuk pung 5 dagi nungthil pung 5 fawba curfew gi athingba sing komthokani haina district mari asigi district magistrate na thorakpa order singna haidi Chief Minister N Biren Home Minister na kaurakpadagi Delhi pangkhre Manipur gi hanagi Chief Minister Nongthoma Biren Union Home Minister Amit Shah na kaurakpadagi ngasi Delhi gi dama Imphal thadokre ngasi numidang waram Delhi gi dama Imphal thadokhiba N Biren na hayeng natraga hayeng gi mathangda Union Home Minister Amit Shah ga unaraba yai handaki Biren gi khongchat asi kari maram gino unabada kari tanagadawribano haibadudi hojik fawbagi oina khangba ngamdri adumakpu mahangna Chief Minister gi fam thadokhiba amasung Rajya Sabha gi MP gi matam loisilakpa asida mahakpu anauba Rajya Sabha gi MP ama oina thakhigadawribra haibasi ningfung ngangnaraba wafam amani handagi khongchat asi mahakpu MP ama oina chatlu yarakpa hairakpa yabagi achoboi thokpa lei haina thajaba yaba pau amana haidi JAC yaudraba sumiyam gi khongjang di halloi tronglaubi thodoki mayokta semkhiba JAC gi miyut sing yauna total shutdown gi firef lawkhibani JAC yaudraba sumiyam na firef lawduna changsin khiba shutdown gi khongjang halloi haina moirang apunba maira paibi Imalof Mampil gi president ke Padmabati na phongdorekli Manipur Press Club ta ngasi paumi singa unabada mang hai tronglaubi thodoka mari lainana Semkiba JAC na media gi platform da chathariba total shutdown ga mari leina de haina phongdorokpa si maklaibak thibani tha sigitaraga nipan da tronglaubi awang lekai dagi laikhidraba angang anigi mayumda JAC ko convener yauna thaupu basingna sarugya duna mifam ama pangthokpaga loinana total shutdown gi firef adu lawkhibani loinana firef adu lawbada Manipur gi tongan ba mafam kaya dagi lakhiba luchingba kaya amasu sarugya ki adu bungarang ikhang khanghaudana JAC na chathariba total shutdown gi makhoiga mari leina di haina phongdorokpa sima angakpa poi kanaguma mioi kharagi thawin sin natraga political gi oiba khutchang silaklabra haibigi chingna daba ngamde chathariba total shutdown asi Manipur miyam amadi victim family gi amatto oiba khongjangni JAC hairabadi mioi kharagi sanjaw tongnaba thawong chathabana phagani
Miyamgi kholau matung ina JC ama oibagi firef lobana chungani khali JC yaudраbasu miyamna firef loduna changsiliba shutdown gi khongjing asi handokpa leiroi adum oinamak lamdam asigi yamna maru oiba numit ama oiriba tha asigi kunhumdoi da pangthokadariba khongjom degi thoramda saruk yagadariba singi oinadi shutdown asina konsiloi haiki pok mai kai da luf kayana leptana khongjang chathari deputy CM nemcha khivgena tumina leiriba si karigino amuko kohar MSF amoba amadi Lampam Giliching Makada Thobal District Manung Chan Bayari Pok Mai Kai the Leptana Khongjang Chathari ngasi so Imphal East District Manung Chan Bayari Pok Lai Manai Thongkhong Kaithel the Luf Kayana Sinduna Wakat Khongjang Chathakre Wakat Khongjang da Saruk Yakiba Singna State Asida Lairamba President Rule Lokthokhraba matung anoba miyamgi lenga ama laklaba tungda Maikai Kayadagi Hawragliba Iho Asida Deputy Chief Minister Nemcha Khivgena tumina leishilibasi karigino haina hangladuna Chief Minister yauna Minister amasung MLA singna thuba matamda tangdu leitaba ingchik palamdam ama oina bhona biu haina akanba wafam phongdoknaki ngasi chathakiba khongjang adu laimana Youth Club Yaripok LYCY Nongpongning Tho Youth Association NNYA Yaripok Top Chingtha Youth Progressive Organization TYPO amadi apunba nupi khunai lamjing mairalov ANLML Imphal East Yaripok 1 Imphal East District United Clubs Organization amasung Stern Club Development Organization na khusamna duna Yaripok laimanai thongkhong kaithel da chathakibani wakan mifam aduda apunba nupi khunai lamjing mairalov ki makhada leiba laimanai top chingtha yambem nungoi pokpi lairong thelpi tra nungbrang amasung kaithel manbi ki mera pai bilup sing amadi club sing miut sing saruk yakhi apunba nupi khunai lamjing mairalov Imphal East Yaripok 1 gi President Ima Asem Ibe Tombi na phongdokhibadi President Rule Lengak Leirambadagi Miyamgi Mihutna Sembal Lengak Lakhibada Micham Miyamau Sagum Ingchikpa Tangdu Leitaba Lamdam Ama Oiragani Khanduna Lan Thengnaramba Icha Isu Singna Pairamba Khulai Kaya Mama Oibising Yauna Lengakta Pikhatkrabani Adubu Handakna Hongna Tronglao with the bomb capsinduna Pigliba Angang ani Hatkiba Maduda Pendaba Phongdoktuna Kholau Kaya Laukiba Michamda CRPF na Nongmai Kapsinduna Micham Ahum Hatkiba Aduga Ukrul District Manung Chanba Imphal Ukrul Lambigi TM Kasom Village da Kuki Khulai Paiba Singna ambush tawduna Tangkhul Naga gi Michamani Hatkiba Thawong adu Hakchin Lowbuga Loinana Pendaba Phongdoktuna Wakat Khongjang Kaya Leptana Chatharakibani Khongjang aduda saruk yakiba singna long live Manipur ekhoi leiba ekhoi na ngakchagadabani go back Central Forces Micham hatpe yaning day Manipur gi saktam kai biyaru haiba kholau kaya su lauki Pakistan na anti-safe weapon mai pak na changyeng tawkhre Pakistan na saba anti-safe weapon system ngasi leiba adugi Navy na mai pak na changyeng tawkhre haina news agency amana report tawrakli agency sigi matung ina ngasi mai pak na changyeng tawkhraba anti-safe weapon system adu isingi lambi da lakpa yiknaba singi threat tagi ngakthongna nabagi damak Pakistan lengang na khanaba thawrang lokhatuna leiba aduda indigenous oina sajaba Timur air cruise missile haina kauba missile amani haina phongdoragli Yaripok mai kai da luf kayana leptana khongjang chathari deputy CM nemcha khivgena tumina leiribasi karigino amuko kohar MSF amoba amadi Lampam Giliching Makada Thobal District Manung Chan Bayari Pok Mai Kai the Leptana Khongjang Chathari ngasi so Imphal East District Manung Chan Bayari Pok Lai Manai Thongkhong Kaithel the Luf Kayana Sinduna Wakat Khongjang Chathakre Wakat Khongjang da Saruk Yakiba Singna State Asida Lairamba President Rule Lokthokhraba matung anoba miyamgi lenga ama laklaba tungda Maikai Kayadagi Hawragliba Iho Asida Deputy Chief Minister Nemcha Khivgena tumina leishilibasi karigino haina hangladuna Chief Minister yauna Minister amasung MLA singna thuba matamda tangdu leitaba ingchik palamdam ama oina bhona biu haina akanba wafam phongdoknaki ngasi chathakiba khongjang adu laimana Youth Club Yaripok LYCY Nongpongning Tho Youth Association NNYA Yaripok Top Chingtha Youth Progressive Organization TYPO amadi apunba nupi khunai lamjing mairalov ANLML Imphal East Yaripok 1 Imphal East District United Clubs Organization amasung Stern Club Development Organization na khusamna duna Yaripok laimanai thongkhong kaithel da chathakibani wakan mifam aduda apunba nupi khunai lamjing mairalov ki makhada leiba laimanai top chingtha yambem nungoi pokpi lairong thelpi tra nungbrang amasung kaithel manbi ki mera pai bilup sing amadi club sing miut sing saruk yakhi apunba nupi khunai lamjing mairalov Imphal East Yaripok 1 gi President Ima Asem Ibe Tombi na phongdokhibadi President Rule Lengak Leirambadagi Miyamgi Mihutna Sembal Lengak Lakhibada Micham Miyamau Sagum Ingchikpa Tangdu Leitaba Lamdam Ama Oiragani Khanduna Lan Thengnaramba Icha Isu Singna Pairamba Khulai Kaya Mama Oibising Yauna Lengakta Pikhatkrabani Adubu Handakna Hongna Tronglao with the bomb capsinduna Pigliba Angang ani Hatkiba Maduda Pendaba Phongdoktuna Kholau Kaya Laukiba Michamda CRPF na Nongmai Kapsinduna Micham Ahum Hatkiba Aduga Ukrul District Manung Chanba Imphal Ukrul Lambigi TM Kasom Village da Kuki Khulai Paiba Singna ambush tawduna Tangkhul Naga gi Michamani Hatkiba Thawong adu Hakchin Lowbuga Loinana Pendaba Phongdoktuna Wakat Khongjang Kaya Leptana Chatharakibani
ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯂꯣꯡ ꯂꯤꯐ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯅ ꯉꯥꯛꯆꯒꯗꯕꯅꯤ ꯒꯣ ꯕꯦꯛ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯃꯤꯆꯝ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯃꯦꯛꯁꯤꯀꯣꯗ ꯀꯦꯅꯦꯗꯥꯒꯤ ꯂꯝꯀꯣꯏꯕꯤ ꯑꯃ ꯍꯥꯠꯈ꯭ꯔꯦ꯫ ꯃꯦꯛꯁꯤꯀꯣꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯂꯝꯀꯣꯏꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯇꯤꯑꯣꯇꯤꯋꯥꯀꯥꯟ ꯄꯤꯔꯥꯃꯤꯗ ꯌꯦꯡꯕ ꯂꯥꯛꯈꯤꯕꯤ ꯀꯦꯅꯦꯗꯥꯒꯤ ꯂꯝꯀꯣꯏꯕꯤ ꯑꯃ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯇꯔꯨꯛꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯦꯛꯁꯤꯀꯣꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯖꯨꯟ ꯊꯥꯗ ꯃꯥꯂꯦꯝꯒꯤ ꯐꯨꯠꯕꯣꯜ ꯃꯁꯥꯟꯅꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯚꯦꯟꯠ ꯑꯃ ꯑꯣꯏꯔꯤꯕ ꯋꯥꯔꯜꯗ ꯀꯞ ꯑꯃꯦꯔꯤꯀꯥꯒ ꯂꯣꯏꯅꯅ ꯌꯨꯝꯕꯨ ꯑꯣꯏꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯅꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯂꯝꯀꯣꯏꯕꯤ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯗꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯁꯥ ꯃꯊꯟꯇ ꯀꯥꯞꯁꯤꯟꯗꯨꯅ ꯁꯤꯖꯈꯤ ꯍꯥꯏꯅ ꯃꯦꯛꯁꯤꯀꯣ ꯁ꯭ꯇꯦꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀ꯭ꯔꯤꯁꯇꯣꯔꯦꯜ ꯀꯥꯁꯇꯥꯅꯦꯗꯤꯅ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯣꯡꯗꯣꯔꯛꯈꯤ꯫